ꯍꯦꯜꯃꯦꯠ ꯎꯞꯇꯕꯁꯤꯡꯗ ꯃꯤꯊꯥꯏ ꯌꯦꯜꯂꯤ꯫ SP ꯑꯃ꯭ꯔꯤꯇꯥ ꯁꯤꯟꯍꯥꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ ꯍꯦꯜꯃꯦꯠ ꯌꯥꯎꯗꯅ ꯒꯥꯔꯤ ꯊꯧꯔꯤꯕꯁꯤꯡꯗ ꯁꯦꯐꯇꯤ ꯗ꯭ꯔꯥꯏꯚꯤꯡꯒꯤ ꯑꯦꯋꯥꯔꯅꯦꯁ ꯄꯤꯕꯒꯤ ꯇꯥꯕꯗ ꯅꯨꯡꯉꯥꯏꯕ ꯊꯧꯑꯣꯡ ꯑꯃ ꯆꯠꯊꯔꯤ꯫ ꯍꯦꯜꯃꯦꯠ ꯌꯥꯎꯗꯅ ꯒꯥꯔꯤ ꯊꯧꯔꯤꯕꯁꯤꯡꯗ ꯐꯥꯏꯟ ꯊꯤꯍꯟꯕꯒꯤ ꯑꯣꯏꯕ ꯍꯥꯟꯅꯒꯤ ꯃꯑꯣꯡ ꯑꯗꯨꯒ ꯁꯨꯡꯃꯥꯟ ꯃꯥꯟꯅꯗꯕ ꯍꯥꯟꯅ ꯑꯃꯨꯛꯇ ꯇꯧꯅꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡ ꯑꯃꯗ ꯍꯦꯜꯃꯦꯠ ꯎꯞꯇꯅ ꯒꯥꯔꯤ ꯊꯧꯔꯛꯄꯁꯤꯡꯗ ꯗꯤꯁꯇ꯭ꯔꯤꯛ ꯇ꯭ꯔꯥꯐꯤꯛ ꯀꯟꯇ꯭ꯔꯣꯜ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯃꯤꯊꯥꯏ ꯌꯦꯟꯗꯨꯅ ꯀꯔꯝꯅ ꯇꯦꯛꯇ ꯀꯥꯏꯗꯕ ꯃꯑꯣꯡꯗ ꯀꯔꯝꯅ ꯒꯥꯔꯤ ꯊꯧꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯀꯥꯎꯟꯁꯤꯂꯤꯡ ꯇꯧꯔꯤ꯫ SP ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯤꯔ ꯁꯤꯟꯍꯥꯅ ꯍꯥꯏ ꯍꯦꯜꯃꯦꯠ ꯌꯥꯎꯗꯅ ꯇꯨ ꯋꯤꯂꯔ ꯊꯧꯔꯤꯕꯁꯤꯡ ꯍꯦꯜꯃꯦꯠ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯌꯨꯝꯗ ꯀꯥꯎꯗꯨꯅ ꯊꯅꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕ ꯍꯦꯜꯃꯦꯠ ꯗ꯭ꯔꯥꯏꯚ ꯑꯁꯤ ꯆꯠꯊꯕꯅꯤ꯫ ꯆꯠꯊꯔꯤꯕ ꯃꯣꯗꯁ ꯑꯣꯄꯔꯦꯟꯗꯤ ꯑꯗꯨꯗꯤ TCP ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯃꯈꯣꯏꯕꯨ ꯆꯦꯛ ꯇꯧꯒꯅꯤ, ꯒꯥꯔꯤ ꯈꯥꯝꯍꯟꯒꯅꯤ ꯑꯗꯨꯒ ꯒꯥꯔꯤ ꯑꯗꯨ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯈꯥꯝꯍꯜꯂꯒ ꯇ꯭ꯔꯥꯐꯤꯛ ꯄꯔꯁꯣꯅꯦꯜ ꯈꯔꯅ ꯃꯈꯣꯏꯗ ꯄꯥꯎꯇꯥꯛ ꯄꯤꯒꯅꯤ ꯑꯃꯗꯤ ꯃꯤꯊꯥꯏ ꯄꯤꯖꯒꯅꯤ꯫ ꯗ꯭ꯔꯥꯏꯚ ꯑꯁꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯆꯠꯊꯕ ꯍꯧꯈꯤꯕꯅꯤ꯫ ꯃꯈꯥ ꯇꯥꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯆꯨꯔꯆꯥꯟꯄꯨꯔ ꯇꯥꯎꯟꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯅꯨꯡꯇꯤꯒꯤ ꯆꯥꯡ ꯅꯥꯏꯅ ꯗ꯭ꯔꯥꯏꯚ ꯑꯁꯤ ꯆꯠꯊꯔꯤ꯫ ꯆꯍꯤ ꯑꯁꯤꯗ ꯆꯀꯥ ꯑꯅꯤ ꯄꯥꯟꯕ ꯒꯥꯔꯤꯁꯤꯡ ꯇꯣꯏꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯤꯕ ꯑꯃꯗꯤ ꯑꯦꯛꯁꯤꯗꯦꯟꯗ ꯂꯩꯇꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯌꯦꯡꯗꯨꯅ ꯗ꯭ꯔꯥꯏꯚ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯆꯠꯊꯈꯤ꯫ ꯑꯃꯔꯣꯝꯗ ꯗꯤꯁꯇ꯭ꯔꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯣꯐꯤꯁꯇ ꯊꯥ ꯑꯃꯗ ꯑꯅꯧꯕ ꯇꯨ ꯋꯤꯂꯔ ꯒꯥꯔꯤ 30ꯗꯒꯤ 40 ꯐꯥꯎꯕ ꯔꯦꯖꯤꯁꯇꯔ ꯇꯧꯔꯛꯈ꯭ꯔꯕꯅꯤ꯫ SPꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯊꯪꯗꯗꯤ ꯍꯦꯜꯃꯦꯠ ꯎꯞꯄ ꯁꯨꯡꯀꯥꯎ ꯀꯧꯕꯤꯔꯒꯅꯨ ꯍꯥꯏꯕꯁꯤ ꯃꯈꯣꯏꯗ ꯅꯤꯡꯁꯤꯡꯍꯟꯕ ꯗ꯭ꯔꯥꯏꯚ ꯑꯁꯤ ꯆꯠꯊꯕꯅꯤ꯫ ꯍꯦꯜꯃꯦꯠ ꯎꯞꯂꯤꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯇꯦꯛꯇ ꯀꯥꯏꯗꯅꯕꯅꯤ꯫ ꯍꯦꯜꯃꯦꯠꯅ ꯀꯟꯒꯗꯧꯔꯤꯕꯁꯤ ꯍꯦꯜꯃꯦꯠ ꯎꯞꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅꯤ, ꯀꯅꯥꯃꯠꯇ ꯅꯠꯇꯦ꯫ ꯃꯤꯌꯥꯝꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯝꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯏꯊꯧꯅꯤ꯫ ꯐꯥꯏꯟ ꯈꯔ ꯊꯤꯍꯟꯕꯅ ꯑꯍꯣꯡꯕ ꯑꯃꯠꯇ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯤ ꯑꯍꯣꯡꯕ ꯈꯔ ꯄꯨꯔꯛꯄ ꯑꯗꯨꯅꯤ, ꯂꯣꯏꯅꯅ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯗ ꯁꯦꯐꯇꯤꯒꯤ ꯑꯣꯏꯕ ꯁꯦꯟꯁ ꯑꯃ ꯍꯥꯞꯆꯤꯟꯕ ꯑꯗꯨꯅꯤ ꯍꯥꯏꯅ 2015 ꯕꯦꯆꯀꯤ IPS ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯔꯤꯕ ꯑꯃꯗꯤ ꯊꯥ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ SP ꯑꯣꯏꯅ ꯇꯧꯔꯛꯈꯤꯕ ꯁꯤꯟꯍꯥꯅ ꯃꯈꯥ ꯇꯥꯅ ꯊꯝꯈꯤ꯫ ꯏꯅꯤꯁꯤꯌꯦꯇꯤꯚ ꯑꯁꯤꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯗꯨꯅ ꯆꯨꯔꯆꯥꯟꯄꯨꯔ ꯒꯚꯔꯟꯃꯦꯟꯠ ꯀꯣꯂꯦꯖꯀꯤ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯊꯥꯡꯈꯥꯂꯥꯜ ꯉꯥꯏꯇꯩꯅ ꯍꯥꯏ ꯍꯟꯗꯛꯀꯤ ꯗ꯭ꯔꯥꯏꯚ ꯑꯁꯤ ꯊꯃꯣꯏ ꯀꯌꯥꯕꯨ ꯖꯣꯏ ꯇꯧꯅꯕ ꯍꯣꯠꯅꯔꯤꯕ ꯅꯤꯡꯊꯤꯖꯔꯕ ꯊꯧꯑꯣꯡ ꯑꯃꯅꯤ꯫ ꯑꯥꯏꯟ ꯆꯂꯥꯏꯕ ꯍꯥꯏꯕꯁꯤ ꯑꯀꯟ ꯑꯔꯤꯡ ꯁꯤꯟꯕ ꯑꯃꯗꯤ ꯅꯝꯐꯨ ꯍꯥꯐꯨ ꯇꯧꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯕꯁꯤ ꯎꯠꯄ ꯉꯝꯂꯤꯕ ꯐꯖꯔꯕ ꯃꯑꯣꯡ ꯑꯃꯅꯤ꯫ ꯊꯧꯑꯣꯡ ꯑꯁꯤ ꯑꯐꯕ ꯃꯍꯩ ꯐꯪꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯑꯁꯥ ꯇꯧꯔꯤ꯫